ukrain amadi middle east hujik oiriba ukrain ki Kyiv city da Russia ki maikai dagi ngasi su fajana drone attack teuki masidagi Zelensky na yamna chawba wa ama hairaki asum tawduna Russia na Ukraine gi Rashtrapati Bhavan yauna attack tawsilakle hujik NATO countries kari tawri Kremlin da bombing kari tawde asum na direct appeal tawi hairi handaki mapokta Ukraine ki praja miyamna waba asigum asuk sangba matam war oikiba sida thokidri hairi masi karamna no haibata handak mukti Russia na electric power supply tawba mafamsing ising supply tawba mafamsing da phajana naikibani maramatuna chaurak na yum million 1.5 amambada hujik leibagi wani amoram da Kherson dagi Russian army tan bagi damak Ukraine army na changsi libu khongjang angak pani hairi ngasi di Kherson gi authority na lauthokre immediate Kherson thadok laga praja sing Russia rom da chensi lo Kherson asida leiba angamba mi Russian supporter ni amasung mafam se Russia na control tawduna makoi gi rule chali bani Ukraine gi wadi Russia na khoi Kherson da kayam khang banu yengi sini amoram da Putin gi oina mana control tawrabalam tam sing control tawbagi damak mathau taba sentum manpower khuchu khulai use tokli lan asigi ultimatum kari oini kadai de lepki gani kari shu hai pe yadri hauzi side amada Iran tension da tari makoi gi drone na Ukraine de attack to bani hai na claim mathang western country sing torok padagi makoi chen be yadri haujik su Iran na hai ba lepte drone type ado makoi gi na United Nation na masigi matang da thijin biba power the kaidi side amada US tagi clear hierarchy Iran ka nuclear deal gi wa ngang na si haibudo ngang na raroi masiga iroina na Iran ki hacker group ama lai hairi madugi ming black reward kawi makoi duna recently Iran ki nuclear plant ki oiba manungi secret wa kaya email ama loin hack to thokre aduga demand ama torakre handak ki makoi gi hijab ki protest phajin trouble leader sing loin thadoka da bani natrabadi leak to thokani sini Iran phajana tension oiri hoji ase experts sing hai Iran ki hacker tana asuk job thabak to yaroi masida machi hoba country khara leiba sing ase soidana yaugani masiga loina na Iran ki athlete nupi ma Elena's Rekabia Kobi ama hijab yaudana Olympic saniki tungdamana soiki bani hajiki adubu mabu arrest ki supporter masing yamna protest thoraki adubu ilaz haiba nupi ase house arrest tawduna thamkri Iran da hai makoi da handak oikiba sathiba protest aduda America gi khut yawi aduna international criminal court ta case tawgani protest ki timing dagi Iran da internet panni masida Elon Musk ki Sterling this smuggling tawduna pusilaktuna load na internet Iran da provide tawrambaki wani masiga loina na Palestine ki NGO kayadang Israel ki chirol dagi close tawhan ki makoi hai ki terrorist funding tawi makoi ase aduna close tawhan ko haina tawhan bani masidagi FBI masamak na changduna wapamasde inquiry tawbada Israel hai ki lalami haujik European country tarataren mukna Palestine ki NGO singda funding tawkani hai kre Major Vikas Major Mustafa Abin Rohit Ashwa Kumar Koba Indian Army Jawan Manga China ki yamna naknaba border da ngasi pai tuna helicopter ga chopa matamda makoi thabaki da mak patrolling go majat poiramgani adugi tanjada mafam amada crash oiduna sikibagi pau thogli Diwali ki yamna mak harawi ba tanjani tanjasi da jawan manga asigi mayum da kari oiramgani yamna nungai ta pau ni India ki helicopter marak ta kai bagi pau lakli sarkar na masibu yengsin ba wat labazala passenger helicopter tonga da bu kiraklai amam da Saudi Arab hadak America ga khara monadura lai Ukraine war asiga mari lenarak pawa dagi thorak pani oil production hengat anu hai biya da badagi America na makoi ga relation phatki da bani adu Saudi Arab haujik China ga relation phagat khre tapna China dagi makoi na drone phau da lei khre amasung mayam da open yehan khre masitana tana Saudi Arab amadi India gi relation su phagalak pagi wani Saudi Arab ki oil minister India da laktuna India ki oil minister ga una khre ning sing bayabadi India yamna hai singna salary Russia ga suthina di India America ga suthina di aduga Saudi Arab tagi kana balawbungamli India gi oil angamba Iraq amadi Saudi dagi lakpani
Afghanistan ki Taliban government na panbadagi makhoi gi leibak ta bombing na chingba tawhanduna mi yamna secret kharani magda ISI na sinduna Shia gi masjid ta bombing tawhanduna Shia nupi macha yankhai hena sihanki handak Taliban government na mauda chenari ba ISI tarabu phara mga kakhat khre. So thanks for watching.